Arambai News Guwahati da Mitilon gi pau tabiriba singbu ihan hanbu maktada chingangbam Sujitrani na khurumjari hujing asigi samlappa mariba pau sing lawirase Assam State Board na lawba class 10 amadi 12 ki parikya sing karamba matamda pangthokdage haiba tambangamdri Mahairoi singi tungi maraiba yengduna parikya sing ase pangthoktaba yade haina akhang ahi singna taksilakpadagi lengak naso mathematics yauna e-textbook ki pilot project ama paikhatpa hokre Handaki parikya sing paperless ohenabagi thorang torokle masi class namaki oinane adubo maroina final parikya singi oina mathau tarabade subject ahum khaktangi parikya lowbagi wafamsu pukhatnarakle Nakalamaromda parikya pangthoknabagi damak ahanbada health department ki ayaba lowgani haire Ama maboi zarabasu state asida COVID ki phibam hek phagalaktriba makhaidi SSLC amade higher secondary gi parikya sing pangthokpagi matangda tangdangba matam natraga phirep amata leingakna lowkhiroi haire Ngarang COVID na naba amadi sibagi chang khajik hanadagi khara hanthajarabasu ngasidi Assam da angakpu phangna amukta fawba oikhidriba mawongda nongmatada khwaidagi masing yamna sibagi report lakle Ngasi Assam da COVID na maramoiduna miyoi marfutarani thoi laikhidre positive case na lising taruk ka chahum marfutara mari phangki adubo ngasi positivity ki chang ase chada taruk dasmik mapan da hantharakli maramdi ngasi khakta da state asida punna sample lising marfutara ma thoi ga chamri marfuma thoi test tawki Mausagum ngasi so Guwahati Kamrup Metro dagi khwaidagi yamna anoba positive case lising amaga chama phangki Assam da lakliba irai nimittagi inter district chenba gari sing nimit 15 gi oina thinglagane khwaidagi sathina sokliba district ahum haibadi Guwahati Dribugar amadi Tinsukia da complete lockdown thamlaba yabagi ingit amaso state asigi health minister Kesap Mahantana pirakre adubo yumsa kaisa khudingi cabinet mifam phamgadaba maramna handaki yumsa kaisa natraga masigi matung tangdangba warip amadi lawragani haire Identity Day gi thoram ngasi All Assam Manipuri Students Union Amsuna sin langduna pangthokre adungai ingising amaga chamapan marfutara mapan megi tang tara teret ki Bisnupriya issuda Amsuna luchingduna DC Kasar office tamna thomjing kiba Amsu club maira paibigi luchingba sing amadi worker kaya phajin kiba numit adubo Amsuna ningsingduna chahi khudingi megi tang tara teret po Identity Day haina pangthokduna lakle adubo handak chehidi pandemic asina maram oiduna mayam punba ngamdrabaso amsugi thongmi singna ngasi numidang wairam maira amamam thanduna ihau aduda khudong thiba amadi awana nangkiba kaya adubu nohonuna ningsingladuna ikai khumnaba utkhi haina amsugi general secretary Kabarbam Bikramjitna press ta thadorok pachirol amana khangalakli Ngasi Kasar Lakhipur Kendra gi manung chana Binakandi GP gi President Sarangthem Helen Babu na luchingduna GPSC gi manung chana lairiba micham miyamda COVID ki chana kanglon sing marik chumna publicity chatuna miyambu laichet asidagi ngakthoknabagi damak awareness pikre Manipur gi Khetrigao Kendradagi karakhiba ex-minister amadi NPP gi National General Secretary oiriba Vivek Raj Wangkhem COVID number moiduna ngasi New Delhi da laiba DRDO Hospital da laikhidre Manipur gi saknaraba Professor Jodha Chandra Sanasamna ngarang laikhidabadu post COVID complications ne mahak hokhiba megi tang 16 da COVID negative oikhi Aiba sina laikhidabada ngasiso Manipurgi manung amadi mapangi lukyana leptana awaba fongdorakle Manipuri Sahitya Parisad Imphal Asangba Communications Imphal amadi aiba sina life member oiriba Manipuri Short Story Society Indiana so aiba sina Manipuri Sahitya da tamlamba mamal yamlaba khudol kayabo nahongnana ningsinglakpaga loinana awabasu fongdorakle Manipurda curfew gi matam hanadagi sangdokhanaba lengakna lauthorakre Imphal West, Imphal East, Bisnupur, Thoubal, Kakching, Churachampur amadi Ukhrul district da curfew thasigi kunipan phawba sangdokhankre Panbayaba ahongba amana local vegetable vendor sing ayuki pung 8 tagina ayuki pung 10 fawbatangi oina megi tang kun kulhumdoi amadi kun tarukta hangani aduga hariba nimit sing asida rotation basis ta leikai amagi grocery dukan ahumgi manungda amakhakhtang hangba yagani hairi
BJP Manipur Pradesh की President Professor S. Tikendra amadi BJP की Founder Modhu Mangol Sarma की लोइनबी S. Satyabhamana हंदकता लेखिदबदा जिरीबाम BJP मंडल BJP कर्मी amadi कार्यकर्ता सिंह BJP Pradesh की spokesperson लोइनना जिरीबाम Municipal Council नसु अवाबा फोंदोरखली हौकिबा पुंग कुनमरी असिदा इंडियादा कोविड की अनोबा पॉजिटिव केस ngасidi लाख अहुम की मखा हाइबदी लाख अनिगा लिसिंग मरफुमाथोई की मथक्ता फंख्रे अमदी कोविड अनाबा लिसिंग मरीगा चामा लेखिदबगी पाउ लाखले अमदी कोविड तगी मियोय लाख अहुमगा लिसिंग हुंबुद्रानी पाना नाबा फखिबगी रिपोर्ट लाखले मणिपुर ngasi कोविड की अनोबा पॉजिटिव केस चहुमगा कुंथ्रा अमदी मिजोरमदा चामागा यांखै फंगबगी पाउ लाखली अमदी मणिपुर दा कोविड नंबर मोइदना मियोय तरामरी अमदी मिजोरम दा अमा लेखिदबगी पाउसु लाखली इंडिया दा सावा भारत बायोटेक की कोविड वैक्सीन कोवैक्सीन असी इंडिया अमदी यूके दा फंगलिबा कोविड स्ट्रेन सिंग असिगी ओइना यामनमक कानै हाइदे नेशनल इंस्टीट्यूट ऑफ वायरोलॉजी अमदी ICMR ना थिजिलबा मतुंग डबल म्यूटेंट स्ट्रेन याउना अतै अतै वेरिएंट सिंग वैक्सीन असिना न्यूट्रलाइज सु तौबा ngami हाइदे अदुबो मरक्सिदा अतोपा वैक्सीन कोविशील्ड कापलरबा मतुंग ब्लीडिंग अमदी क्लॉटिंग की केस इंडिया दा थेंगनरकलिबा से यामनमक अरिकपा चांगदनी हाइबदे डोज मिलियन अमा कापदा सिनो दशमिक तरुक अममुकी केस थेंगनै हाइना नेशनल AEFI हाइबदे एडवर्स इवेंट फॉलोइंग इम्यूनाइजेशन ना हाइरकली अदुबो कोवैक्सीन वैक्सीन कापलब मतुंगददी असिगुंबा पोटेंशियल थ्रोम्बो एम्बोलिक इवेंट्स थोकपगी पाउ हौजिक फाउबदा लेट्रीसु हाइदे अमा मबु ओइजरबसु पुनमक्सिगी मरक्ता नुंगाइबा पाउ अमसु लाखले DRDO ना साबा एंटी कोविड ड्रग 2-deoxy D ग्लूकोज समना 2-DG की अहानबा बेच ngase यूनियन डिफेंस मिनिस्टर राजनाथ सिंह अमदी यूनियन हेल्थ मिनिस्टर डॉक्टर हर्षवर्धन ना ऑफिशियली रिलीज तौखरे लेबाग असिगी हॉस्पिटल केयादा 2-DG की पैकेट लिसिंग तरासु यंथोखी पनबा याई इसिंगदा यालगा थकदबा 2-DG असिना कोविड वायरस ग्रोथ लेफनबगा लोइनना कोविड अनाबसिंगना सोर होनबदा ऑक्सीजन वाटपगी अवाबा मायोकनबा अदुदगी यामनमक कनबा ngami हाइरे COWIN कोविन ऐप असी हिंदी अमदी अतै रीजनल लोन तरामरीदा मथंग चयोलदगी फंगहलगनी हाइना हेल्थ मिनिस्टर हर्षवर्धन नंगसी लाउथोखरे लोइनना लेबाग असिदा रेमडेसिविर पुथोकपगी चांगसु सरुक अहुम हेंगतहनखरे अमदी कोविड फंगल इन्फेक्शन लायंगनबगी दमक एम्फोटेरिसिन B पुथोकपगी चांगसु हानदगी हेंगतहले हाइरे इंडिया दा हौजिक कोविड की सेकेंड वेव मायोक नरिंगै ब्रिटेन ददी कोविड की फिबम फगलक्तुना अथिंग बकया कोमथोकपा हौरकले बार रेस्टोरेंट होटल थिएटर अमदी म्यूजियम न चिंगबा थुना हांगदोकलगने सोशल डिस्टेंसिंग की रूल कोमथोकलदुना मियाम तिनबा मफमसिंगदा मरुप मपांगसिंग अमदी इमुंग मनुंगी मियोइसिंग हक तौबदा अथिंगबा थमलंबा अदुसु लौथोखरे हौजिक तेंतकपा मरुइबा पाउ खरा मेघालय लरीबा BSF की जवान चादा मरफुदरा मापन कोविड वैक्सीन की अहानब डोज अदुगा सेकेंड डोज ना चादा मरफुतरे हौजिक फाउबदा कापथोखरे एसएमएस फिल्म बिस्वजित ना डायरेक्शन पीबा गॉड ऑन द बैल्कनी हारिबा फिल्म से लाखलिबा जून की तांग तरामाथोइदगिना कुन फाउबा पांथोगदरिबा लेमजनिंगाई ओइरबा कुनमरी सुबा सांघाई इंटरनेशनल फिल्म फेस्टिवल इंग्लिसिंगनी कुनमाथोइदा उतननबगिदमक खलखरे ngasi Guwahati की JMC हॉस्पिटल दा नौना डॉक्टर चामगा हुंबुद्रा कोविड लायंग हन्नबगी दमक अपॉइंट तौखरे असम की सकनारबा फिल्म डायरेक्टर अमदी कल्चर पर्सनालिटी शंभु गुप्ता कोविड नादुना लेखिद्रे महाकी मचानुपा अमदी मचानुपीसु कोविड पॉजिटिव ओइबदगी हौजिक कन्ना लायंगलिबने तौक्ते साइक्लोन गुजरात यौशिलखरे पुंगदा किलोमीटर चामगा मरफु यांगना सिटपा साइक्लोन असी थेंगनबा गुजरात सेम साखरे नरदा केस्टा वेस्ट बेंगल की CM ममता बनर्जी की मिनिस्टर अनि अमदी MLA अनि CBI ना फाजिनखरे अदुबो ममता ना CBI ऑफिस ता लाक्तुना धरना तौकिबगा लोइनना मिनिस्टर अमदी MLA सिंह हेक थादोक्त्रिबा फाउबा CBI ऑफिस तगी हल्लोय हाइखी अदुबो हौजिक ngayaki mamangda phangba पावमगी मतुंगिना मखोई मरीमक बेलदा थादोखरे हाइबगी पावमसु लाखली
Handaki COVID strain asina angang singda hena sokchilakpadagi lagliba yumsa kaisa numittagi Singapore gi school sing thingjelagani tha kaya case ama fawba phangdaduna leyaklaba matung handak Singapore da COVID case khanghen hengalakpadagi athingba asi lauthorakhibani COVID pandemic asina sokhan bangam daduna lakliba Taiwan da su ngarang ikhang khangogdana anugba case chani supna taret phangbadagi lagliba megi tang kunipan fawbagi oina athingba kaya thamkhre Chahi chahumuk mang robagi matung waino Ireland da amuk uba fangkre mamang chahi da jura amakhak uba fangki adubu makhoi bu kananabagi damak leingak na paikhalakpa pandam oina makhoi kadai da lei uba fangki bage haibadu mafam haidoktana thamlakhibane amadi pandemic maraksida sakhen bi changdam nabasu adumak lepa leitri Florida da pangthokiba humpumapan suba Miss Universe Inglisingani kungi title Miss Mexico Andri Mezana lawkhre First runner-up na Miss Brazil aduga second runner-up na Miss Peru na lawki. Miss India na third runner-up ta hoki. Adubu top 20 gi manung chanbaga loina na Miss Universe National Costume title lawki bi Miss Myanmar gi Pray for Myanmar haiba maki paujil aduna miyam gi thamoi shumhatki. Ngasi gi nadi Arambai News Guwahati da mitilen gi pau sandok chaba matang chaloy sinjabaga loina na tabiriba singbo amkasu hanna kurumjari.